ꯃꯌꯥꯝꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯞꯁ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯗ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅꯤ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯖꯤ ꯃꯌꯥꯝ ꯂꯣꯏꯊꯣꯛꯇꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝꯕꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ 10% ꯃꯊꯛꯇ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯌꯨꯝꯕꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯥꯏꯟ ꯑꯣꯄꯟ ꯑꯦꯁꯦꯁ ꯖꯔꯅꯦꯜꯗ ꯐꯣꯡꯈꯤꯕ ꯋꯨꯃꯦꯟꯁ ꯍꯦꯜꯊ ꯑꯦꯟड ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯨꯝꯕꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯆꯥꯗ 10ꯗꯒꯤꯅ 15 ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯑꯣꯏꯔꯕꯁꯨ ꯊꯥ ꯁꯨꯗꯅ ꯍꯦꯛꯇꯃꯛ ꯀꯥꯏꯈꯤꯕꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯣꯏꯍꯟꯕ ꯉꯝꯂꯛꯇꯕꯗꯒꯤ IVFꯀꯤ ꯃꯇꯦꯡꯅ ꯑꯉꯥꯡ ꯑꯣꯏꯍꯟꯈꯤꯕꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯆꯥꯗ 10ꯗꯒꯤꯅ 15 ꯔꯣꯝ ꯑꯣꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗꯗꯤ 10% ꯃꯊꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯔꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯂꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯑꯣꯏꯅ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯇ꯭ꯔꯤꯅꯤꯇꯤꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯇ꯭ꯔꯕꯁꯨ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯆꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤ ꯈꯛꯇꯗ ꯂꯥꯌꯦꯡꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯁꯇꯦꯠꯁꯤꯡꯗ ꯂꯥꯌꯦꯡꯕ ꯆꯠꯅꯕꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯆꯥꯗ 70ꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯃꯃꯥꯡꯗ ꯇꯣꯉꯥꯟꯕ ꯁꯔꯚꯦ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯄꯥꯝꯕꯩꯅ ꯑꯉꯥꯡ ꯑꯣꯏꯍꯟꯕ ꯉꯝꯂꯛꯇꯕꯗꯒꯤ IVFꯀꯤ ꯄꯥꯝꯕꯩꯅ ꯑꯉꯥꯡ ꯑꯣꯏꯍꯟꯅꯅꯕ ꯃꯄꯥꯟ ꯂꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯆꯠꯅꯔꯤ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ IVF ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯁꯨꯕꯥ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯄꯥꯛꯄꯤ ꯔꯦꯃꯦꯗꯤꯅꯆꯤꯡꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗꯁꯨ ꯂꯥꯌꯦꯡꯅꯔꯤ ꯍꯥꯏꯔꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯅꯨꯄꯤ ꯈꯛꯇꯗ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯗ 90ꯗꯤ ꯅꯨꯄꯤꯗ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯑꯣꯏꯔꯤ ꯂꯣꯏꯅꯅ ꯆꯥꯗ 91ꯅ ꯅꯨꯄꯥꯗ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯑꯣꯏꯔꯤ ꯆꯥꯗ 15 ꯔꯣꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯑꯣꯏꯔꯤ ꯑꯃꯗꯤ ꯆꯥꯗ 5 ꯔꯣꯝꯅ ꯑꯟꯑꯦꯛꯁꯄ꯭ꯂꯦꯟ ꯃꯔꯝ ꯈꯪꯗꯕ ꯑꯣꯏꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯈꯥꯎꯗ ꯑꯁꯣꯏꯕ ꯂꯩꯕ ꯏꯟꯗꯣꯊ꯭ꯔꯦꯟꯗ ꯑꯁꯣꯏꯕ ꯂꯩꯗꯨꯅ ꯍꯣꯔꯃꯣꯟ ꯊꯣꯛꯄꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯑꯣꯕꯦꯔꯤꯗ ꯑꯁꯣꯏꯕ ꯌꯥꯎꯕ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠ ꯑꯁꯣꯏꯕ ꯂꯩꯕ ꯊꯥꯏꯔꯣꯏꯗꯅꯆꯤꯡꯕ ꯑꯅꯥꯕ ꯂꯩꯕ ꯀꯌꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯃꯆꯥꯛꯁꯤꯡ ꯑꯣꯏꯔꯤ ꯂꯣꯏꯅꯅ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠꯇ ꯑꯁꯣꯏꯕ ꯂꯩꯕ ꯁ꯭ꯄꯥꯝ ꯊꯣꯛꯇꯕ ꯁ꯭ꯄꯥꯝ ꯀꯥꯎꯟꯠ ꯅꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯥꯝꯁꯤꯡ ꯑꯗꯨ ꯃꯁꯥ ꯁꯣꯟꯕ ꯑꯁꯤꯅꯆꯤꯡꯕ ꯃꯔꯝ ꯀꯌꯥ ꯑꯁꯤꯅ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯃꯒꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯀ꯭ꯂꯤꯅꯤꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯀ꯭ꯂꯤꯅꯤꯛꯁꯤꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ OPDꯗ ꯂꯥꯌꯦꯡꯅꯕ ꯃꯤꯑꯣꯏ 30ꯗꯒꯤꯅ 50 ꯐꯥꯎꯕ ꯂꯥꯛꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯄ ꯋꯥꯈꯜ ꯆꯔꯥꯡꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯆꯤꯟꯖꯥꯛꯀꯤ ꯀꯦꯃꯤꯀꯦꯜꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯁꯤꯜꯂꯛꯄ ꯀꯌꯥ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯍꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 10ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅ ꯑꯣꯏꯔꯤ ꯃꯁꯥꯒꯤ ꯆꯍꯤ 30 ꯂꯥꯟꯊꯈ꯭ꯔꯕꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯕꯦꯔꯤꯗꯒꯤ ꯑꯐꯕ ꯃꯔꯨꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯇꯞꯅ ꯍꯟꯊꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ
mahai masin tamnaba hotnaringai amadi thabak ingkhang tawnaba hotnaringai nupa nupising ayamana sei kuntragi matungda yum panba thengnari masigi su mathakta sakholakpagi matungina aikhogi punsi mahing asida ahongba kya leiraktuna hiram ama natragana amada wakhal sarangnaba kya asinasu angang oiba ngamnadabigi achauba masa ama oidi hairi masida yum palaba nupa nupisingnasu angang oidabagi hiram asigi matangda khara kupna nainaba sangi loinana nupi oibisingi thagi khongkapna singba lakpagi matamsu yenglaga karamba matamda angang oibigi sang asi wangbagi haibna singba singado khangdokpa mathau tai asumna sahi amarom sang naina mari leinaraba matungda angang oiba ngamlaktrabadi mari leinaba doctor singa tanaduna asoiba leiramlabasu semdoknaba hotna hogadabane adobu masagi sai nifurom suraba nupa nupi singi oinadi laiminaraba matungda tha taruk rom gi manungda angang oiba ngamdrabadi ngallingaida mari lenaba doctor sing tana hogadabani hainasu makna makha tana haiki haina sigi pauksi esna myam makha tana fongdoragli myam dukimati kanaba content haina khanje du myam gi wakhalundasu kari lebagi haibdu soisudana comment box to comment ta tobiramu aduga hajikan gi inkhalagli be music ju hena khangjimda kanaba posa ama oibanina myam soisudana video su mipung khuni mukta yobinabagi damakta share tobiramu haina manipur top channel gi mekedi gi myam da haijari adugo lushilak poina content masang tanga myam da share tawjaramge atop paw manamu MLA Khasimna Barangalai khulda lakpa ahanba VIP oire Urkhul district headquarter gi awanglomda kilometer 132 chatlaga yum 136 khak leiba yamna apikpa Barangalai khul gi oinadi manglan ama mangphawnaba natana yamna atangba numit ama oikhre khunja singgi maithongda yamna ngakna momon minok tamba uba phangki khunja singna sei nifuga nipan hena ngaiduna lakhiba khulsigi ahanba primary school gi anawba building ama phangbada natana building asibu singai assembly constituency gi MLA Khasim Basumana sangaduna khunja singda khusinakre hena nungaidibana ngasi anawba school building sangaba lakhiba MLA Khasim Basumana sakhotpagi mami tadribi school asida lakpa ahanba VIP oire ngasi phawbada official visitor amata lakpa leitri amasum khul asida lakpa ahanba VIP di MLA Khasim Basamani haina Barangalai gi chairman Ningkham Phairena harawba musum nungaiba phawi haiki Barangalai primary school gi building sangabagi thoromaduda ADC Urkhul gi executive member Pauthing Basum ADC Urkhul gi Chief Executive Officer Poli Makana masum ADC gi Education Department gi officer sing amadi staff sing saru yakhi hainasu pauksi esina makhatana fongdoragli adugi ngasi goinadi matang asada lusinjarage adu anau I pawhek lakpaga myamna soisoidan I paw sing khotsarakana myamna share tawjarake myam adu fongemina semasum myam Manipur top channel gi luislakpoina myamna apul masanga tawjari myam hojik si winter su oirabanina haidi COVID-19 gi layong mayam ngak thokna leiminanabagi damakta mayam sarkarna piriba akhoi SOP guidelines si ngakna satminasi amasum mapan thokpa matamda sinsuichoduna face mask opminasi haijari mayam and thank you